ai rasniti wala man chade ai gi pamjaba mihut seitha duna isai shakadaba natraga pukning huba saireng ama thiduna leibak miyam gi pukning olhan mangam badugumba entertainer masuna chade Kanada bot thadari haibisida mathau amoin pukning changjaba TV da radio da yawba masanan ba gentleman singdungbasu aina chade ai di chamcham nang sin nami tang halle nana pang halle nam thak tawre apang masire habis khak tamjega lakpane aseng bani apun magi saktam da lupchaba tinsin naba puri naba da khoida jaba dia manba taseng bada di khaidok pa yana bada hena mak phajrak pa luching ma kharana luching ma haibse to khise thaina gi satra kharana adom bo yam lana lamjing nabani adom bo thamai chalabani mikhal maya da dom di mitrang yeli ba babok amaga mahani khena bo kisu leite candidate khudingmak sinlim David Plan Houdini dagi tadra ngaktani matam chana mang bahigani mafam chana thorak padasu khuloi gani makhoi di khut ke chalak slide of hand nate mit ke chalak chin ni chalak su haigani makhoi gi minok na santi gi paujel pi gani makhoi gi mityeng nadi lan gi kholaw law gani mayang macha khelawala na babok singi pukning chingsin nanaba anau wo haiwata sem saduna mela matam dra lak pagum election matam da turen pan gi lampak macha du daida phawdorak kani mikhal matung dagidi pandap na bonda kana khangda u da lot pagum Abracadabra. Ngasi aina adongi phone screen sig kudong chaba lawduna nanakta lakchari ngai supnagi wahang amakhak so hangjahoge supnagi wahang amakhak yawl ama purak nagudam ekhoina luchingma saba thainagi satra singsigi yaka kayam kuina yengkhini chappu manaro sinbusillo mamang mikhalgi mihut chingdudagidi handak kisne na phadaw man handak kisdagisu mathangi ne hena muk prajagi thabak tawgada manba mathangi dudagisu thangnaba mathangi duna mukke hena phagada manba sigma man bhaibsdi dakina kayam kuina thazaba thamduna yawl amagi asa thamkhini राजनीति हाइबसदी सानरोय होंगबतनी मसाना दुदि कैदौनुंग द होंगदे होंगलकपदि याय अदुबो हौजिंग बक्किदि ममिता दे मखोयगी ममिता नंगबु नंग ओइना उदे नंगी इमुंगबु इमुंग ओइना उदे नंगी लेकाइबु लेकाइ ओइना उदे बैलेट पेपर ओइना उइ मसिंग ओइना लौइ इखोय कयाम कुइना तुंगखिनि नते इखोय कयाम कुइना सिखिनि समस्या खुदिंगमकि वारोय wahang kudingmaki pakhumsi fere fere hairiba fira lekpa marka matana purokpa ngamloi pirakpa soi thokloi nang ai tana ngamgani nang ai haiba pun basi kaktana anowa yawal ama haibadu chingduna purokpa oi thoi haibasi aikoina karama matamda khanglakani aikoi kayam kuina pangthakini lon khudingmakta khwaidigi masing yam yamna art handoknaba wahi paring se karam mano haibadom khangbibra kaligi jukni haibstaida noigi lamdagi aikhoigina chawkhat peheli nangna lali aina chummi maitai di aduni pangal di aduni haibasugumba phattaba wahi paring amani soidan oiramgani khannabana ayambani adu natte madumakti natte malemsda lairiba tongan tonba lon mayamsna khwaidagi toina khwaidagi masing yam yamna art handokpa wahi paringsi mani wahi ohumsini aikhoibu aduni adani edna lana lamjingdringai mamangda aikhoibu nungsiba hai wahisina lamjinglamme wahisina muk hadokdringai sumang amade phiral ani yumgani haibagi masil manau khatna chainabudusu madusu leiramde nungsiba haibisdi aikhoigi mahosagi firaini masda hanjinba wahisibу mai lahanba haibistana aikhoina ngasi mayuk nariba samasya pumbasigi chap chaba waroidu purakpa ngamgani soidana ngamgani angangba machugi thamoyekpa markadu belatadi yauramloi adubu madugi angang mamachuduna top sida churabadata khunai sida na unumina nongalakani nungsiba buklai wina siznaduna angobon saga amobon saga lona leinaduna leibak amagi chana kangon semdo kibagi wari anawa puwari I kibagi wari na sakhina khudamna thalaba malemni adomna buthamoi sengna yaul haibdu purapa pamlagadi rajniti tawdaba yade chief minister oidaba yade mantri oidaba yade haibasumba लाइगे वाई लेते हाइबने मिखल ग मिहुट कना समाज होंगन मंगम लोय नंग आई तना ngam मरम सिन मरक की ओइगेरा मताई की ओइगेरा मिखल खुदिंग नुमित खुदिंग मिटकुप खुदिंग नुंगसिबद बोट पिबियो दोंगी बोटो नुंगसिबद पिनबियो मपाल थोकनिंग ब खांगत पसिबु तसेंग फत्तब जाला हक्चांग मनुंगदगी फत्ता हाउदी लौथोक जनब अखोगी हक्चांग सिगी पांबई कया मरुम लई पांबई सिंग सिगी मनुंगदगी यूरिनेशन मपाल थोक हाइबसिमसु अमनी अखोगी यूरिनसी कानाद्रब इसिंग थुम अमसुंग यूरिक एसिड नचिंग यावरब मही अमनी अखोगी यूरिनरी सिस्टम्स दैदा किडनी अनि यूरेटर अनि यूरिनरी ब्लैडर अमा अमसुंग यूरिथ्रा अमा यावरी
yung tungsinpham oiriba maril tathok chasin chungamba aikogi urinary bladder systemna kidney dagi yung pusilakliba akhubu utong ani sibu aikoina ureter haina khangnai urethra haibasna aikogi hakchang hek mapalda urine du thadokibada sijinnaba haidi yung hanbada sijinnariba utong dubuni fare adudi wari makha chathasi kidney anisna aikogi e si chumthokani loinana urine puthorakani aikogi yungsi ureters hairiba utong anisi phauduna chalaktuna yung tungsinpham oiriba urinary bladders daida tungsinba haurakani yung tungsinpham sina thankok tawrokpa thanba haurakpa matamdagidi chawthok sandokpa maril chatpa haurakani loinana yung tungsinpham sigi singli singsina brain da pau tamkhiduna mapal thokningbagi ithildusu pokhallakani chawthok sandoktuna maril chatuna lairiba yung tungsinpham bladder si aikoina amuk mapal thokpa matamda chapsin chingsalakani loinana yungdu masai panjakhiba urethra haibu tongdudagi amuk hakchangdagi mapal thokigani mapal thokningba khangatpasi ngai haktangi oinadi thoidokna kaide adubu hojikkangi hongnabi game sanaba hojinkradi loidribau khangattaba yadi matagum hek khangjinbi smartphone natraga tv da karinombu yengkradi chittora fau hek khangatpi asumna toina amasung matam sangna khangatpasina hakchangda thokhaningdaba kaya thokhalakpa ngammi khudam oina yungsina maram oiduna matam sangna chotuna amasung lumbu saduna ta lairaba yung tungsinpham bladder si ekhoida laina tina pokhalaknabagi machak oiriba bacteria singi chapcharaba mapung faraba chabokfam oiraki maram sina ekhoina matam chana amasung chang naina mapal thokdaba taragadi bacteria sing se asum sandoraktuna ising mari chalairiba kaya chingsigi manungdagi amada hekta laina pokhalakpa ngammi asumna ising mari chalairiba kaya amada narakpasibu ekhoina urinary tract infection asambida UTI haina khangnai yung khangatpasina aikoigi yung tungsinpham si matam sangna chawthok sandoktuna maril chatuna laihalli masina maram oiduna matam kuirabagi tungda mapal thokpadudadi yung tungsinpham bladder si mahausagum normal oina chapsin chingsinbada aruba ma ohelakpa tarai halaktabasu ngammi masigi fall oina mapal thokpa matamda yung tungsinpham bladder si sitna na tengkai handokpa hek yadaba machit makhak hektamak leihoba maramsidagi hakchang nungai halaktaба chikpa saba chaina khol phau halakpa amasung atopa khodong thingai oiba problem sing phau thokhalakpa oithoktaба natte karigumba matamda thanduna lairaba yung tungsinpham bladder dudagi ahenba yungdu kidney da muk hankana chankhalakuna kidney da amanga ta thokalakpa natraga laina poholakpasu oithokliwani tangna thokadaba thodok oina yung tungsinpham bladder si manunglomdagi muk thoraktuna pokhairakpadagi kairakpadagi mioidugi tanglaba punsidu fau singnarakpa yai tandan singna ngalibasi biochemical reaction namana maram oiduna mangal pathokpanani tandan singi mabuki makha thangba sarukta luciferin koba chemical amaga lucifresh koba enzyme amaga yawi tracheal tubes pauduna hairiba mabuki makha thangba saruk sdaida oxygen changsin kiba matamda lucifresh hairiba enzyme si yauna mafamduda leina oxygen duga luciferin haija kiba chemical duga react tonaba thengai nabadagi mangal si puthorakpani asumna thawai panba jiba amana mangal puthokasibu aikoina bioluminescence haina khangnai tin kang singda thabombi pande makhoi nungsa sor honabgidamak nungsina thanna yauraba utongsing yauri hairiba utongsing sibuni tracheal tubes haijakibadu makhoi gi mabukta spiracles koba ahoba makul singsu yauri hairiba ahoba makul sing sdaida nungsit changkhigani loina nungsit tu yauriba oxygen du amuk tracheal tubes hairiba utongsing si phauduna sangsin kiduna tindugi tissue sing amuk yauhan khigadawribani masiga loina na spiracles hairiba ahoba makul sing dudagi carbon dioxide su amuk thadorakadawribani asumna tin kangsingna sor hondok honjin tawi bioluminescence haibasi ayingba mangalni maisha ningthina puthokte haibagidamak ayingba mangalni hairibani asumna maisha ningthina puthoktabasina tandangi mabuki saruktu ka hena sagat khotkatba thokhande tabda nungaiba wafam ama hairagadi tandan mapi sing sikak natana makoigi marum amasung masa pandriba marumdagi thorakpada ngaiba larva du fawba mangal puthok I bioluminescent boy X-ray na mathau karam na tawi X-ray sing si aduki matik thak wang na sakti leiraba web sing ni masi Wilhelm Röntgen ko physicist amana soibadagi haidi extend amadagi puthorakibani soibadagi puthoklabani na phudaktudadi masu madugi matangda karisu khangde haibagidamak X-rays haina mingthon kibani X-rays na pot ayamada phauduna chatpa ngammi adubu karigumba potuna ka hena kungsinba haidi potugi density du yam wangba oiragadi X-rays tu chupsin kiduna phauduna chatpa ngamhande asiguma matik mayai ama chenbasina X-ray si saru tekpa apo matangna chingbasing khangdokpada sizinai saru tekpa khangdoknabagidamak X-ray si aikogi hakchangda phauduna chathangani masidagi amuk X-rays khangdokpa thoknaba X-ray detector natraga photographic film amada yaiduna tahangani
ꯑꯩꯈꯣꯏꯒꯤ ꯇꯤꯁꯨꯁꯤꯡꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯗꯦꯟꯁ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯀꯨꯡꯁꯤꯟꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯦꯛꯁꯔꯦꯁ ꯑꯌꯥꯝꯕ ꯐꯥꯎꯗꯨꯅ ꯆꯠꯈꯤꯗꯨꯅ ꯐꯤꯜꯝꯗꯨꯗ ꯃꯝꯅ ꯅꯠꯇ꯭ꯔꯒ ꯎꯠ ꯃꯆꯨ ꯑꯣꯏꯅ ꯇꯥꯔꯛꯀꯅꯤ ꯑꯗꯨꯕꯨ ꯁꯔꯨꯁꯤꯡꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯀꯨꯡꯁꯤꯟꯕ ꯃꯔꯝꯅ ꯑꯦꯛꯁꯔꯦꯁꯤ ꯆꯨꯞꯁꯤꯟꯈꯤꯒꯅꯤ ꯃꯔꯝꯁꯤꯗꯒꯤ ꯁꯔꯨꯁꯤꯡꯁꯤꯗꯤ ꯐꯤꯜꯝꯗꯨꯗ ꯑꯉꯧꯕ ꯑꯣꯏꯅ ꯇꯥꯔꯛꯂꯤꯕꯅꯤ ꯗꯣꯛꯇꯔꯁꯤꯡꯅ ꯐꯤꯜꯝꯗꯨꯗ ꯇꯥꯔꯛꯏꯕ ꯁꯔꯨꯒꯤ ꯃꯑꯣꯡ ꯐꯤꯔꯩ ꯁ꯭ꯇ꯭ꯔꯛꯆꯔꯗꯨ ꯌꯦꯡꯗꯨꯅ ꯇꯦꯛꯂꯤꯕ ꯃꯐꯝꯗꯨ ꯈꯪꯗꯣꯛꯄ ꯉꯝꯂꯤꯕꯅꯤ